ꯉꯥꯏꯌꯨ ꯇꯝꯗ ꯃꯥꯅꯗꯤ ꯈꯪꯂꯝꯒꯅꯤ ꯀꯣ ꯅꯨꯡꯁꯤꯕꯤ ꯅꯪꯕꯨ ꯑꯩꯅ ꯀꯌꯥꯏ ꯃꯇꯤꯛ ꯅꯨꯡꯁꯤꯕ ꯊꯥꯖ-ꯊꯋꯥꯜꯂꯛꯄ ꯃꯗꯣ ꯉꯥꯟꯕꯤ ꯎꯔꯕꯅꯤ ꯑꯩꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯅꯪꯅꯤ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅꯤꯡꯅ ꯌꯥꯅꯤꯡꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯅꯪꯁꯦ ꯌꯥꯔꯦ ꯈꯟꯕꯅꯤ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯇꯥꯗꯦ ꯀꯔꯤꯅꯣ ꯇꯧꯗꯣꯏꯁꯦ ꯒꯦꯔꯦ ꯒꯦꯔꯦ ꯇꯛꯀꯦ ꯍꯥꯏꯐꯝꯒ ꯈꯪꯗꯦꯗ ꯅꯪꯒꯤꯕꯨ ꯈꯟꯒꯗ꯭ꯔꯥ ꯂꯥꯏꯔꯤꯛꯄꯨ ꯄꯥꯒꯗ꯭ꯔꯥ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯔꯝꯃꯣ ꯍꯣ ꯂꯝ ꯍꯦꯟꯕ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯌꯥꯕ ꯌꯥꯕꯔꯥ ꯍꯣ ꯂꯝ ꯍꯦꯟꯕ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯊꯃꯣꯏ ꯃꯁꯛ ꯈꯪꯗꯅ ꯌꯥꯕ ꯌꯥꯕꯔꯥ ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯞꯄ ꯑꯩꯒꯤ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯕ ꯃꯤꯗ ꯑꯩꯅ ꯊꯃꯣꯏꯁꯨ ꯄꯤꯒꯅꯤ ꯑꯩꯒꯤ ꯑꯣꯏꯅ ꯂꯦꯞꯄ ꯑꯩꯒꯤ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯕ ꯃꯤꯗ ꯑꯩꯅ ꯊꯃꯣꯏꯁꯨ ꯄꯤꯒꯅꯤ ꯄꯥꯝꯖꯔꯦ ꯉꯥꯎꯖꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯊꯃꯣꯏ ꯀꯥꯆꯤꯜ ꯑꯃꯗ ꯂꯣꯟꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯦ ꯄꯥꯝꯖꯔꯦ ꯉꯥꯎꯖꯔꯦ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯊꯃꯣꯏ ꯀꯥꯆꯤꯜ ꯑꯃꯗ ꯂꯣꯟꯅ ꯅꯪꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯂꯒꯦ ꯍꯥꯏꯅꯤꯡꯅ ꯌꯥꯅꯤꯡꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯅꯪꯁꯦ ꯌꯥꯔꯦ ꯈꯟꯕꯅꯤ ꯍꯥꯏꯅꯤꯡꯅ ꯌꯥꯅꯤꯡꯅ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯅꯤꯡꯅ ꯃꯨꯟꯅ ꯋꯥꯈꯜ ꯈꯜꯂꯒ ꯅꯪꯁꯦ ꯌꯥꯔꯦ ꯈꯟꯕꯅꯤ 들었던 제가